Ngasi numida wedam phongkiba kanglaipa mairagi pause digi marueba pau khara khangatsaraga miyamda khudo tamjage Churachandpurda operation chathabada UKNA ge finance secretary khulage konana fare lenga ka suspension of operation su sanadaba Kuki of United Nations Kuki Army UKNA ge finance secretary security na chathakiba operation da khulai kaya yauna phaga pangamle haire pause asina phangba paugi matung ina de ngarang kuntraga taruk suba Assam Rifles amadi Manipur Police ki kanguna Churachandpur district ki kaparang area da operation chathake operation chathaba horakpada mafam aduda lairamba khulai paibasing nomai kapaga loinana amambagi khudong chaba lauraga sengkinaba hotnake haire security force ki kanguna khunja sing soktanaba brain fire tawbaga loinana lalauba sing adu surrender tawnaba khangankibaga loinana makha tana thiba hombagi thabak chathaba matamda United Nations Kuki Army UKNA ge Finance Secretary haina saktaksaba miyoi ama phaga pangamki haide pawasin hai Faraba miyoi asidagi AK-47 rifles amaga maru khara yawba magazine amaga fagatke mahang makhata na mahaki mayumda thijin humjinbagi thabak sathabada .315 ke rifles ama countryman single barrel rifles ama fagatke Faraba miyoi adu khulai sing aduga Churachandpur police station da khusina ki haide Makhata rapa pauda anauba chief election commissioner khanbagi matangda Rahul Gandhi na yaningdaba phongdokre anauba chief election commissioner khanbagi matangda leader of opposition party Rahul Gandhi na chithi iduna yaningdaba phongdokre Rahul Gandhi na yaningdaba phongdokiba chithi ado prime minister na ruchingba panel gi discuss manung sana anauba chief election commissioner khanbagi maming lauthognaba sem sariba asigi pakom oin ikibane Congress Party na thorang tawduna objection tawduna lakle Congress Party na anauba chief election commissioner khanbagi thabak thoramsing asige mayokta Supreme Court ta thariba petition asiga mari lanyana Supreme Court na pirakpa direction laktriba phawba yaithoknaba haiduna lakle Rahul Gandhi na yaningdaba phongdokiba chithi aduda election commission gi maning makha tamba amasung misang mikhai naidabagi maru oiba thodang adu masak tagli Masimakna India ki democratic process asigi saktam kahendana thamgadawribani haire makhata rapa pauda Manipur thugainaba hotnariba Kuki militant kaya yaoriba KIA amasung PDF ki mathakta military junta na akanba lansa thakre Indo-Myanmar border da hauze KIA amadi PDF ki apumba kanguga Myanmar military junta ga akanba mongda nomai kapnade ngasi ayu Myanmar Air Force ningthi tural mapal da leiba Kani Township ki manung samba mulu haina khangnaba kanewunda leiba terrorist ki warehouse amada air bombing tawduna thugai khre haire lampham aduda KIA amadi PDF ki lami kaya siki kaya amana aso apanang khaire ngara nungthil su bamo town da Myanmar gi military singa KIA amadi PDF ka khuthokna bagi thokdokta KIA amadi PDF ki larmi mari hatki bagalonyana afaba makhal gi nomai manga lawbangam khre haire panba yabade Myanmar ki Kachin state ki anisuba azoba town ama oiriba bamo da haukiba tha asigi amada Kachin independent army KIA na Myanmar lami de landaraktuna akanba mongda lan soknaduna lakhe Myanmar lami ki air force sing sizinaduna kapnarakpana ngarang phawgi manungda KIA ge lami sing ayamba takthokre haide Kachin state asida KIA ge base da ngasi Manipur da chathariba process war asida larmi oina sizinariba Kuki singe training tawpham oidina lairibane training loiraba matungda KIA na soknariba lamfamda Kuki maza kaya ama sigohanduna Kuki maza kaya sikibagi paw lainakrabane hauji haukiba January 23 ki February 3 phawa Kamjong district amasung Kabo tampaka lonaba mafamda Manipur apunba lal harup singe gi mathakta landa chilobadege Kuki khulai paiba kaya sikibagi thodoksi laikrabane makhata rapa pawda Kangpokpi degi Kuki ama Churachandpur da brown sugar amade lupa la kuntra hembagi semphamga konana fare Kangpokpi district laiba miyoi amana Churachandpur district da brown sugar puduna chatlamba degi Churachandpur police na check tawbada ngarang phaba ngamle haire miyoi asina Churachandpur district ki kaparang village manakta laiba Sanga University mayada singna ningai oiba maongda chatlambada check tawbada miyoi adudagi drug amade selga konana phaga pangamkhibani haire Police ki pawasin hai Faraba miyoi adu Kangpokpi district ki Kangsup Pajangdagi Lamkhogen Gimgel kawi police na miyoi adudagi sapon ke manungda haptana puramba brown sugar gram kunga mari
Sel oina lupa lakh 13,000, nongmay maru ama, makong mari panba gari ama, mobile phone 3, masagi Aadhaar card, PAN card amadi, voter card su phagatle haire. Makha tarak po na pauniko pause digi maru ba pau khara khangatsaraka miyamda khudo tamjage. Kuki jo singna taba district singda chekkani haina tharang taramba peaceful politically adu tokre. Kuki jo council na separate administration gi demand tawraduna ngasi ayukta gi nungthu phawba Kuki jo singna taba district singda chekkani haina tharang taramba peaceful politically adu cancel tawduna chatkidrei. Kuki jo council gi chairman amadi general secretary na puna khoyak piduna thadorokhiba cherol aman hai India government gi maikede gi Kuki jo council da hajarapagi matung inna ngarang numidang pung 3:30 taba matamda council adu gi emergency meeting ama pangthoktuna government gi wafam sing adu kupna khaina nanaraba matungda Kuki jo singna political movement gi yenglaga peaceful politically adu cancel tawkhibani cherol aduna makha taradun hai council changchila khiba khongjang singda Kuki jo miyamna mapumphana mateng pibirakpagi damak council asina thagapa phongdokpaga loinana matungda su miyamna council gi thabak thoram chingda mapumphana sawakani haibagi thajaba lei peaceful politically adu cancel tawnabagi warep lawriba ase tungda pangthokadaba khongthang singi damak yenglaga cancel tawkhibani masi punama Kuki jo miyamna su khangbiyu haina su cherol aduna hairakle ningsingba yai Manipur gi chief secretary Prasanta Kumar Singha na ngarang Churachandpur da chatuna miyamga unakhibaga loinana district adugi civic administration phibam singchu yengsingkhibani chief secretary Churachandpur gi deputy commissioner Danang Kumar Lucingba district administration na toibung da leiba mini secretary ke conference hall da taramna okhibaga loinana mafam aduda mifam pangthoktuna khanna nainake mahaki khongsa aduda Churachandpur amade Felzong district ki CSO singi mihu sing unake Lonina district ani adugi security official singa unaduna district aduda oriba phibam sing hakthengna yengsingki amade zomi council gi mihu singa su unaduna wari sanaki baga loinana Churachandpur district ta pakhakadaba thabak thoram kaya gi matangda taksingke Churachandpur DC office ta zomi council gi mihu singa unava aduda zomi council gi maikede gi suspension of operations su sangdoknaba sogi group singa wari sanaba district ashida airport amathamba Ladona etiki thabak thoram sing mapumphana phaga amba lanjinaduna hauji relief camp da laiba asida khodongchaba piba education and employee ki matangda PG course sing hangdoktuna thamnaba honaba emergency gi fund khara hengatna piba essential supply sing yohonba amade lambe thong yongna chathok chachengi khodongchanabagi wafam ching thangat ki hairi wafam sing adu chief secretary na taraba matungda lenga ki maikede gi thaba oina pangthongna bo honagani haibagi thajaba su piram ki haire makha tarapa pauda state asida thoklibe irang asigi matangda Manipur imana India gi president Draupadi Murmu gi pukning chingchilakle India gi president Draupadi Murmu gi maphamda hauji state asida thoklibe irang asiga mari lenana Manipur imagi maikede gi wafam kaya thamlakle Manipur imagi ko convener A Santi Kumar Maitena khoyek pidina thokpa cherol aduna hai Kuki zo na maitay da lising aniga subna kungahum da gi me ahumda maitay da hatpana chingba singilam da lariba maitay gi yung may thabana chingba amade maitay singna aptamna na khut thatuna tanthorakpane athuba matamda magi mapam India gi president amade Manipur gi governor na lanjena duna lariba sing mayum da hanjin hanbiyo lonina miyoi lising humpu hena relief camp da wana khangduna lariba miyoi chani gi mathakta Kuki singna angang yauna hatkrabani Mihat Pachingbo logi serak piyo handak lalamba BJP gi North East ki incharge Sami Patra na TV gi interview amada haikibada no compromise with territorial integrity of Manipur haikibadu di taramna OE lonina Manipur gi ngamkhai di kaiba yaroi amasung Manipur da santi hanjil hallo haukiba lising amachani pa kuntra dagi lising amachama pa humpugi manungda mapalagi changchilapa Kuki zona Manipur gi ngamkhai thugaiba yaroi mitomna separate administration tamba yaroi amasung Manipur de lengak paiba si yaroi lonina sarkar gi employee gi thabak singsu paifam thokte mitop ki yum gi lam gi pata su kakthalo haina Manipur imana India gi president da appeal tawri amasung NRC athubada chana halu hairi lonina mapale gi changchilapa Kuki jo singna Manipur gi chingi lam singda popi thaba thingbiyu hanagi lengana popi thaba yaroi hana thinglamba adu makhatana athingba thambiyu Popi thaba miyoi singbo logi cherak piyo haina Manipur imagi cherolduna
President Murmurgi pungning singsilakli